First of all, the EPAC TV News welcomes everyone. Israel nang Gaza da Paksan operation chatrakpadagi ceasefire tokpagi mami urakpada huiti sina Benjamin akan mo warning pirakre. Hamas amadi Israel ga sahiya maga makhairam sok ngatun lakibu lan ceasefire chatnarabu matungda lan phasing thadok thajin tawnaringai chairak asida Gaza gi West Bank da IDF ki lanmi singna Paksan operation chatrakpadagi ceasefire tokpu yabagi mami urakpada huiti sina Prime Minister Benjamin da missile gi nong haithaduna landagani haibagi aki akhang pirakre. Israel ki military spokesperson na phongdoropagi matung inna Gaza gi West Bank da operation Paksan chathanabu order tawkhre. Thawong asi Gaza bu mapung phana loisinaba paikhalakma thorang ama oiramgadra haina expert kayana phongdoknari. Panba yabadi Gaza gi West Bank hairiba mafam asi Israel gi lanmising hanadagi haun occupy tawdun le kharba mafamni. Israel gi lanmising West Bank gi mafam kaya Paksan thogaiduna manghan takangre. Ammaromda Hamas ka ceasefire chatna khraba matung Gaza gi Netzarim corridor da leiramba Israel gi lanmising chu thoknarakba horokre. Netzarim corridor hairiba mafam asida Israel gi lanmising na bulldozer kaya sijinadun takhai khibadagi hawdi yum amata leitrabani. Lan asida Gaza gi mafam kaya da Paksan amangata kaya thoklabasu Israel na ceasefire tawbudi yanaba purakhib asi lalasi Israel na maithire haina Hamas ki militant singna phongdokpo famju leigrabani. Pawasige manabana kalam romdana Israel na ceasefire thongwairlabadi missile gi nong haitadun landagani haina amukasu hanna huiti na Israel da akanba warning piri. Israel amadi Hamas ka ceasefire chatnadun lanphasing thadok thajin tawba hawkhraba matung ceasefire tokpa yabagi mami urakpada karigumba Israel na ceasefire thongwairabadi missile gi nong haitaduna landagani haina terrorist group am oiriba huitina Israel ki Prime Minister Benjamin Netanyahu akan mo warning piduna aki akhang chawna pigre. Huiti gi lusingba Abdul Malik al-Huti na phongdoropagi matung ina Hamas ka chatnariba ceasefire gi matangda huiti na yamna kupna yengthamle. Ceasefire thongwaiduna Gaza da amukana landanaba Israel na thawanglabadi madugi afaba mahi phangloi. Loinana madugi phaloina akhak around nangani haibu wafamsu mahakna aki akhang piduna phongdorakhibani hairi. Atopa pawamuna Israel gi air strike ta miyo taruk sigre. Hamas ka ceasefire chatna khraba matungda Israel gi lanmisingna Lebanon da amukhana air strike chataduna miyo taruklom hatkibag loinana miyo kaya amana chawna asu open nangre hairi. Pawasigi matungina Lebanon da Hezbollah amadi Israel gi lanmisinga sokna khibu lal ceasefire tawna khibadagi leptun lakhibani. Adubu Hezbollah na Syria ga lona lambisingda drug amadi khulai laloitik tawbagi thabak Paksan chatrakpadagi Israel na Hezbollah singna laiba mafamsingda air strike chatadun lakhibani. Lebanon da lan si amukke hena kangkhalak piyabagi mami lei haina akhang ngai matpinari. Atopa pawamana Israel na Hezbollah da pager attack tawduna Paksan misi mana thon khibagum Russia da su tamthiba mongda FPV da bhomgi machak haptuna landana bu hotnaram le haire. Israel na Hezbollah da pager attack tawduna Paksan misi mana thon khibagum Russia da su pager attack tawna ba FPV goggles da bhomgi machak sing haplam ma thengnare haire. Karigumba Russia gi lanmising mangjowna na khanghobadagi misi mana amadi Paksan amangata thoudabani. Report asigi matung ina sakhangdaba volunteer sing Russia gi military squadron courier singda Google sing pirakpadagi yenthokibani. Adubu Russia gi squadron courier singda FPV edu sizinanabu hotnarubuda pokhaiba horkibani. Pawasi hek phangbaga Russia gi military na FPV Google sizinaba thingkibag loinana makha tana thijin humjinaba yathang pigre. Hauji phawbagi oina pokhaiba IDF ki masak yauba FPV sing adu kanana matau karamna Russia gi lanmising da piraktuna yenthokhibuno haibagi chapchaba khangdri. Panba yabadi Israel gi secret agency sing gi khujin thorangna message thabada sizinanaba pager da bongi masak sing hapchinduna Lebanon da pokhai hankibagi thodokta Lebanon da leiba Hezbollah gi militant kaya asiyena thokiban. Sakhangdaba miyosing Russia gi lanmising da pirakhiba FPV goggles lanmising na drone paibada amadi athapa mafamda leiba military equipment singi function tawhunanabagi matangda sizinanaba upam makhalgi anu amani. Russia gi military gi pau phongba Rajwet Dozer telegram na
फोंदोरꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯡ ꯌꯥꯝꯂꯕ APBꯁꯤꯡ ꯔꯁꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯗ ꯄꯤꯔꯛꯇꯨꯅ ꯑꯆꯧꯕ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯅꯕ ꯍꯣꯠꯅꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯕ ꯑꯦꯇꯦꯛ ꯑꯗꯨ ꯊꯣꯛꯍꯧꯗꯕꯅꯤ꯫ ꯔꯁꯤयागी मिलिटरी एक्सपर्ट APB गूगल हांदोक्तुना चेक तौरुबदा ग्राम 10 35 फाउबगी पोखाइबा याबा IED की मसाकसिंग यावरम थेंगने। करिगुम APB दी यावरिबा बोमसिंग मसाकसिंग अदु पोखाइरक्लबदी APB सिजनरिब लानमी अदुगी मकोक पुमचाई चाइदुना असी येना कया सोइदन थोरंगदबनी। रशियागी मिलिटेंसिंग की थौदोक असिगी मतांगदा थिजिन हुजिन मतौबदा APB सिंग अदु रोमान की ममिंग अबिदि मियोय अमना SDE के पार्सल सर्विस की मतुंग लौदुना रशिया की मिलिटरी द वॉलंटियर ओइना थाजिलखिबनी हाइब खंगमंगमले हाय। अतोप पाव अमना चयोल अमगी मनुंग द मिटोप 20 रोम सऊदी अरेबिया द फाग्रे। अमेरिका दगी मिटोप मियानसासिंग तंथोरपगी थबक कन्न चथरिङै मनुंग सऊदी अरेबिया न सुलेबाक असिद लैरिबा मिटोप मियानसा 20 की चामरी हुमद्रा रोम फागतक्रे हाइना रिपोर्ट अमना हाइरी। रिपोर्ट असिगी मतुंग इना सऊदी अरेबिया की मिलिटरी अमदी मरी लेनबा एजेंटसिंग पुल्लगा सऊदी अरेबिया द लोन थुना चंगसिनदुन लेसिलंबा मियोय फाबा पुनबगी थबक अदु चथरखिबनी। सऊदी अरेबिया द फारबा मिटोपसिंग अदुगी मनुंगदा मियोय 19,739 लोमना रेसिडेंस लो मियोय 3,469 बॉर्डर सिक्योरिटी लो अमदी मियोय 3,353 लेबर लो थुवाइरमगिदमक्ता फाखिबनी। लाइबाक असिद लाई खुरुम लाक्पगी मिंगदा मिटोप मियानजासिंग असि लोन थुना लेसिलंबनी हाइनसु पाउगी सोर्सेसनि मखातारे। मलियमगी तोंगान तोंगान थोदोक वथोकसिंगबो मियामदि हंदुना मियामगी मिटना कोंग ओहेलिबा इपाक टीवी न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी फेसबुक पेज असिबो अदोमना लाइक शेयर कमेंट फॉलो अमदी सब्सक्राइब तौबिदुना तुम कोई मियामगी सेवा तौब ngamnanaba support तौबियो हाइजरी। Hello everyone, it is Ipak TV News, a news networking channel dedicated to the cause of human rights.